ꯑꯍꯤꯡ ꯇꯥꯡꯂꯨꯛ ꯊꯦꯡꯂꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯂꯣꯏꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯁꯅ ꯕꯦꯗꯇꯨꯗ ꯐꯝꯗꯨꯅ ꯃꯁꯥꯗꯨ ꯐꯛꯂꯥꯡꯗ ꯉꯥꯊꯔꯒ ꯊꯦꯠꯂꯤꯕ ꯋꯥꯜ ꯀ꯭ꯂꯣꯛꯇꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯦꯀꯦꯟ ꯀꯇꯥꯗꯨꯅ ꯇꯤꯛ ꯇꯤꯛ ꯍꯥꯏꯕ ꯃꯈꯣꯜꯗꯨꯒ ꯂꯣꯏꯅꯅ ꯀꯨꯏꯅ ꯆꯠꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯀꯤ ꯕꯦꯗ ꯊꯪꯅꯅ ꯇꯨꯝꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯇꯥꯟꯖꯥꯗꯨꯗ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯏ꯫ ꯃꯁꯥꯗꯨ ꯌꯧꯍꯜꯂꯛꯄꯗ ꯍꯦꯟꯁꯅꯥꯅ ꯆꯞ ꯇꯦꯡꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯦ ꯀꯣꯛꯆꯥꯛꯄꯤ, ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗꯈꯩ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯅꯁꯝꯅ ꯅꯥ ꯊꯥꯗꯣꯛꯇꯅ ꯑꯉꯥꯎꯕꯤ ꯑꯃꯥꯟꯈꯩ꯫ ꯍꯦꯟꯁꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯂꯩꯊꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯝꯕꯗꯒꯤ ꯐꯛꯂꯥꯡꯗ ꯉꯥꯊꯔꯝꯕ ꯃꯁꯥꯗꯨ ꯆꯨꯝꯅ ꯐꯝꯂꯒ, ꯅꯪꯗꯤ ꯅꯃꯤꯠ ꯀꯩꯒꯤ ꯄꯥꯡꯊꯣꯔꯛꯏꯅꯣ ꯍꯥ? ꯇꯨꯝꯒꯤꯗꯤ ꯍꯥꯏꯔꯤ, ꯑꯗꯨꯒ ꯃꯤꯒꯤ ꯇꯨꯝꯕ ꯄꯥꯟꯅꯔꯒ ꯂꯩꯅꯦ꯫ ꯇꯨꯔꯨ ꯈꯣꯏꯕꯤ ꯍꯥꯏꯁꯤ, ꯁꯛꯊꯤꯕꯤ! ꯅꯨꯄꯤꯗꯨꯁꯨ ꯀꯩꯅꯣ ꯃꯁꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯍꯦꯟꯁꯅꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯁꯣꯜꯂꯝꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯟꯁꯅ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯗꯨ ꯌꯥꯝ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯍꯥꯡꯗꯣꯛꯂꯒ ꯇꯨꯃꯤꯟꯅ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯍꯤꯡ ꯃꯇꯝꯒ ꯑꯣꯏꯕꯗꯨꯗ ꯃꯌꯥꯝꯗꯨꯗꯤ ꯏꯁꯤꯁꯤꯅ ꯂꯣꯏꯅ ꯇꯨꯝꯊꯈ꯭ꯔꯕꯅꯤ꯫ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯎꯏꯊꯅꯈꯤꯕ ꯇꯥꯟꯖꯥꯅꯤ꯫ ꯍꯦꯟꯁꯅ ꯃꯈꯣꯡꯗꯨ ꯀꯔꯤꯝꯇ ꯇꯣꯡꯕ ꯅꯠꯇꯦ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯗꯦꯟ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯩꯁꯨ ꯑꯗꯨꯝ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯜꯂꯤ꯫ ꯍꯦꯟꯁꯅ ꯒꯥꯔꯗꯦꯟꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯇ ꯂꯩꯕ ꯈꯔ ꯇꯣꯡꯈꯠꯄ ꯅꯤꯡꯊꯤꯅ ꯇꯦꯝꯈꯥꯏꯗꯨꯅ ꯄ꯭ꯂꯦꯟ ꯃꯥꯟꯅꯅ ꯁꯦꯝꯂꯕ ꯑꯍꯥꯡꯕ ꯖꯒꯥꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯡꯄꯥꯛ ꯑꯆꯧꯕ ꯑꯃ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯅꯨꯡꯄꯥꯛꯇꯨꯒꯤ ꯐꯝꯊꯩ꯫ ꯑꯗꯨꯒ ꯃꯊꯟꯇꯁꯨ ꯑꯃꯨꯛ ꯅꯣꯛꯆꯔꯤ꯫ ꯑꯩꯅ ꯉꯝꯂꯦꯗꯅ, ꯃꯣꯏꯅ ꯏꯇꯥꯟꯅꯕꯁꯨ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯃꯥꯏꯊꯛ ꯑꯗꯨꯗꯒꯤ ꯌꯦꯡꯊꯈꯤꯕꯗ ꯎꯔꯤꯕ ꯇꯝꯄꯥꯛꯀꯤ ꯁꯛꯇꯝꯗꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯊꯥꯜꯂꯛꯄ ꯃꯩꯉꯥꯜ ꯃꯌꯥꯝꯗꯨꯅꯁꯨ ꯏꯉꯥꯟ ꯏꯉꯥꯟ ꯉꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯟꯁꯅ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗ ꯏꯔꯥ ꯊꯥꯡꯂꯛꯏ꯫ ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯕꯨ ꯀꯅꯥꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯂꯥꯛꯄꯤꯒꯅꯤ? ꯅꯪꯁꯨꯅꯦ, ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ, ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯤ꯫ ꯑꯩꯒꯤꯕꯨ ꯀꯅꯥ ꯂꯩꯔꯤꯒꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯅꯥꯅꯁꯨ ꯂꯥꯛꯑꯔꯣꯏꯗ꯫ ꯑꯩꯒꯤꯗꯤ ꯊꯥꯗꯣꯏꯁꯨ ꯂꯩꯔꯤ, ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ ꯑꯩꯗꯤ꯫ ꯃꯈꯣꯜꯗꯨꯗ ꯍꯦꯟꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯋꯥꯡꯂꯦꯟꯅꯤ ꯂꯦꯞꯂꯝꯂꯤꯕꯗꯨ ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯕꯥꯛꯇ ꯄꯨꯟꯁꯤꯟꯅꯗꯨꯅ ꯅꯨꯄꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯦꯟꯁꯅ ꯋꯥꯡꯂꯦꯟ ꯑꯣꯏꯔꯝꯕꯗꯨꯗ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯄꯩꯔꯞ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯔꯛꯂꯤꯕ ꯑꯣꯏꯔꯦ? ꯗꯣꯛꯇꯔ ꯀꯣꯛꯆꯥꯛꯄ ꯍꯥꯏꯁꯦ, ꯇꯨꯃꯤꯟ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ? ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯩꯒꯤ ꯊꯣꯔꯛꯏꯅꯣ? ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯃꯄꯥꯜ ꯊꯣꯛꯄꯁꯤ ꯍꯦꯟꯁꯅꯥꯒꯤꯗꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯋꯥꯡꯂꯦꯟꯅꯁꯨ ꯅꯨꯄꯤꯁꯤꯕꯨ ꯄꯦꯁꯦꯟ ꯑꯇꯩꯁꯤꯡꯗꯒꯤ ꯈꯔ ꯍꯦꯟꯅ ꯀꯨꯞꯅ ꯂꯣꯏꯅꯕꯤꯕ ꯁꯦꯟꯅꯕꯤꯕ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯟꯅꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯦꯟꯁꯅꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯀꯥ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯋꯥꯒ ꯁꯨꯡꯉꯥꯡ ꯉꯥꯡꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝꯅꯤ ꯂꯩꯈꯤꯕꯗꯨ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯏ ꯑꯃꯗꯤ ꯋꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯕꯗꯒꯤꯅꯤ꯫ ꯋꯥꯡꯂꯦꯟ ꯍꯦꯟꯁꯅꯥꯅ ꯍꯥꯏꯔꯤꯁꯤꯡꯗꯨ ꯈꯨꯝꯗꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯕꯨ ꯊꯥꯁꯤꯔꯣ? ꯀꯩꯒꯤꯅꯣ ꯊꯕꯛ ꯊꯣꯛꯇ꯭ꯔꯤꯁꯦ? ꯊꯋꯥꯟ ꯃꯈꯣꯏꯁꯨ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ? ꯍꯦꯟꯁꯅꯥꯁꯨ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯏꯁꯨꯛ ꯁꯨꯛꯇꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯁ ꯀꯔꯤꯅꯣꯗ, ꯑꯩꯉꯣꯟꯗ ꯄꯪꯍꯪꯗ ꯍꯪꯉꯤ, ꯊꯥꯁꯤ ꯊꯥꯅꯧꯑꯅ꯫ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯑꯗꯨꯐꯥꯎ ꯈꯪꯗ꯭ꯔꯣ? ꯈꯪꯖꯗ꯭ꯔꯥ ꯈꯪꯗꯦ, ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯝꯃꯛꯇꯕ꯭ꯔꯕ? ꯋꯥꯡꯂꯦꯟ ꯏꯇꯞ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯊꯥꯁꯤ ꯊꯥꯅꯧꯒꯤ ꯋꯥꯔꯤꯗꯨꯗꯤ ꯂꯥꯏꯔꯤꯛꯇ ꯇꯝꯃꯛꯇꯤꯌꯦ꯫ ꯃꯁꯛꯁꯤꯒ, ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯕ ꯈꯪꯉꯔꯣꯏꯅ ꯑꯩ ꯁꯦꯟꯅꯔꯤꯉꯩꯗ ꯀꯩ ꯆꯥꯟꯅꯔꯤꯒꯦ? ꯋꯥꯡꯂꯦꯟ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯆꯪꯉꯛꯇꯨꯅ ꯍꯦꯟꯁꯅꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯇ ꯐꯝꯊꯔꯛꯏ꯫ ꯍꯦꯟꯁꯅꯥ ꯄꯤꯁꯨꯝ ꯁꯣꯛꯇꯣꯛꯇꯨꯅ ꯐꯠ ꯆꯠꯊꯣꯛꯈꯤ꯫ ꯌꯥꯝ ꯅꯛꯁꯜꯂꯛꯀꯅꯨꯀꯣ, ꯌꯥꯝ ꯆꯪꯁꯤꯜꯂꯛꯄꯗꯤ ꯌꯦꯡꯉꯨꯅ, ꯅꯨꯡꯉꯥꯏꯅꯤꯅ꯫ ꯋꯥꯡꯂꯦꯟ ꯃꯇꯧꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯥ ꯁꯣꯔ ꯑꯃꯁꯨ ꯍꯣꯟꯗꯣꯛꯈꯤ꯫ ꯍꯦꯟꯁꯅꯥ ꯋꯥꯡꯂꯦꯟꯗ ꯃꯃꯤꯠꯇꯨ ꯈꯨꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯒ, ꯅꯪꯁꯤ ꯑꯩ ꯀꯥꯏꯗꯅꯣꯃ ꯎꯈꯤꯒꯨꯝ ꯇꯧꯈ꯭ꯔꯦ꯫
ꯋꯥꯡꯂꯦꯟ ꯃꯃꯥꯏꯗꯤ ꯂꯩꯁꯤꯜꯂꯛꯇ ꯍꯥꯏꯔꯛꯏ. ꯀꯥꯏꯗ ꯎꯈ꯭ꯔꯒꯦ? ꯁꯤꯗ ꯎꯔꯤꯁꯤꯗꯤ. ꯑꯄꯪ ꯍꯥꯏꯁꯤꯅꯤ, ꯑꯄꯪ. ꯋꯥꯡꯂꯦꯟ ꯈꯖꯤꯛ ꯅꯣꯛꯂꯛꯏ. ꯀꯩꯅꯣ ꯅꯣꯏꯗꯣ? ꯌꯥꯗ꯭ꯔꯕꯣ? ꯌꯥꯏꯗ. ꯑꯗꯣ ꯗꯣꯛꯇꯔ, ꯅꯪ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯉꯔꯣꯏꯀꯣ? ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯦꯟꯅꯔꯒ ꯂꯩꯔꯗꯤ. ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯁꯥꯎꯖꯁꯅꯤꯀꯣ. ꯂꯩꯁꯥꯕꯤꯒꯤ ꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯌꯦꯅ. ꯋꯥꯡꯂꯦꯟ ꯍꯟꯗꯛꯇꯤ ꯃꯃꯥꯏꯗꯨ ꯍꯦꯟꯁꯅꯥꯗ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ. ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯣꯏꯗꯣꯏ ꯑꯣꯏꯔꯒꯅ ꯅꯪ ꯑꯣꯏꯅ ꯑꯩꯒ ꯂꯨꯍꯣꯡꯕ ꯇꯥꯔꯦꯗꯅ. ꯅꯪ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯅꯕ. ꯆꯠꯂꯣꯏ. ꯑꯩꯅꯁꯨ ꯌꯥꯕꯤꯔꯣꯏꯗꯕꯗ. ꯑꯩꯒꯤꯗꯤ ꯅꯨꯄꯥ ꯂꯩꯖꯕꯗꯣ. ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯂꯩ, ꯃꯪꯂꯥꯟꯒꯤ ꯂꯩꯔꯦꯝꯕ ꯑꯃ. ꯃꯥꯅꯅꯦ ꯑꯩ ꯂꯧꯕ ꯂꯥꯛꯄꯗꯣ ꯑꯩ ꯉꯥꯏꯔꯤꯅꯦ. ꯋꯥꯡꯂꯦꯟ ꯍꯦꯟꯁꯅꯥꯒꯤ ꯑꯣꯏꯒꯤ ꯈꯨꯅꯤꯡꯊꯧꯗꯨꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯌꯦꯡꯅ ꯌꯦꯡꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯂꯒ ꯁꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯍꯦꯟꯁꯅꯥꯅ ꯈꯨꯠꯇꯨ ꯐꯠ ꯊꯥꯡꯗꯣꯛꯈꯤ. ꯀꯩꯅꯣ? ꯃꯤꯒꯤ ꯈꯨꯠꯇ ꯄꯥꯏꯒꯦꯒ ꯇꯧꯔꯤꯗꯣ? ꯈꯨꯗꯣꯞꯇꯣ ꯑꯁꯦꯡꯕ ꯃꯥꯜꯂꯤ. ꯅꯪꯉꯣꯟꯗ ꯂꯩꯔꯗꯤ ꯃꯥꯡꯈ꯭ꯔꯅꯤ. ꯑꯗꯨꯅ ꯑꯩ ꯊꯝꯖꯤꯟꯕꯤꯒꯦ. ꯍꯦꯟꯁꯅꯥꯁꯨ ꯈꯨꯗꯣꯞꯇꯨꯗ ꯌꯦꯡꯉꯤ. ꯌꯥꯝ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ. ꯑꯁ ꯌꯥꯔꯣꯏ ꯌꯥꯔꯣꯏ. ꯁꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯌꯥꯕ ꯈꯨꯗꯣꯞ ꯅꯠꯇꯤꯌꯦ, ꯈꯪꯉꯕ? ꯃꯤ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯅꯦ. ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯧꯔꯔꯣꯏꯒꯦ. ꯑꯗꯣ ꯃꯇꯝꯁꯤ ꯊꯦꯡꯂꯦ. ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ. ꯊꯦꯡꯅ ꯇꯨꯝꯕꯗꯤ ꯍꯛꯆꯥꯡ ꯁꯣꯛꯄ ꯐꯠꯇꯦ. ꯍꯦꯟꯁꯅꯥ ꯀꯔꯤꯃꯇ ꯈꯨꯝꯂꯝꯗꯕꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯒꯝ ꯒꯝ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ. ꯋꯥꯡꯂꯦꯟꯁꯨ ꯍꯧꯒꯠꯇꯨꯅ ꯇꯨꯡꯗ ꯏꯟꯅꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯗꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯨꯕ ꯌꯥꯗꯕꯅꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈꯤ. ꯍꯦꯟꯁꯅꯥꯅ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯧꯖꯥꯜꯁꯨ ꯅꯤꯡꯊꯤꯅ ꯆꯥꯎꯊꯛꯎ ꯍꯥꯏꯕ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ. ꯄ꯭ꯔꯦꯃꯤꯁꯨ ꯋꯥꯈꯜ ꯃꯌꯥꯝꯗꯨ ꯈꯟꯕꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯖꯔꯝꯗꯦ. ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯊꯦꯡꯅꯈꯤꯗ꯭ꯔꯦ. ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯒꯦ ꯐꯪꯈꯤꯗꯕꯅꯤ. ꯄ꯭ꯔꯦꯃꯤꯗꯨ ꯁꯨꯃꯥꯡꯗꯨꯗ ꯆꯦꯡꯈꯩꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯀꯔꯤꯅꯣꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯊꯧꯖꯥꯜꯕꯨ ꯊꯤꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯀꯥꯗꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯀꯧꯕ ꯍꯧꯔꯛꯏ. ꯑꯕꯨꯡꯉꯣ, ꯑꯕꯨꯡꯉꯣ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯀꯥꯏꯗ ꯂꯩꯒꯦ? ꯀꯔꯤ ꯑꯃꯠꯇ ꯁꯦꯛꯃꯨꯛ ꯂꯥꯎꯔꯛꯇꯕꯗꯨꯗ ꯄ꯭ꯔꯦꯃꯤꯗꯨ ꯍꯟꯗꯛꯇꯤ ꯄꯥꯈꯠꯂꯛꯏ. ꯊꯨꯅ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ. ꯑꯗꯨꯕꯨ ꯎꯒꯦ ꯐꯪꯗ꯭ꯔꯦ. ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ? ꯑꯕꯨꯡꯉꯣ, ꯅꯦꯅꯦꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ? ꯑꯕꯨꯡꯉꯣ. ꯄ꯭ꯔꯦꯃꯤ ꯃꯈꯥꯗ ꯑꯃꯨꯛ ꯊꯨꯅ ꯀꯨꯝꯊꯔꯛꯏ. ꯑꯗꯨꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯇꯨꯅ ꯍꯦꯟꯁꯅꯥꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯏ. ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯊꯝꯕꯅꯤ. ꯑꯗꯨꯕꯨ ꯃꯌꯥ ꯀꯥꯗꯨꯅ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯊꯨꯅ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ. ꯑꯗꯨꯕꯨ ꯊꯧꯖꯥꯜꯗꯤ ꯃꯁꯤꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ. ꯄ꯭ꯔꯦꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯂꯨꯕꯒꯤ ꯁꯣꯔ ꯑꯃ ꯈꯪꯍꯣꯟ ꯍꯣꯟꯗꯣꯔꯛꯏ. ꯑꯗꯨꯒ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯊꯧꯖꯥꯜꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ. ꯄ꯭ꯔꯦꯃꯤ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯛꯏ. ꯑꯗꯨꯒ ꯊꯧꯖꯥꯜꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ, ꯑꯕꯨꯡꯉꯣ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯇꯨꯝꯁꯤꯟꯕ ꯐꯠꯇꯦꯁꯦ. ꯑꯝꯇ ꯍꯧꯒꯠꯂꯨꯁꯦ. ꯊꯧꯖꯥꯜ ꯃꯁꯥꯗꯣ ꯈꯔ ꯂꯦꯡꯗꯨꯅ ꯏꯁꯨꯛ ꯁꯨꯛꯅ ꯍꯥꯏꯔꯛꯏ. ꯇꯜꯂꯦ, ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ. ꯄ꯭ꯔꯦꯃꯤ ꯃꯥꯏꯊꯣꯡ ꯁꯨꯛꯊꯅ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯤ. ꯊꯣꯡꯗꯨꯁꯨ ꯈꯖꯤꯛ ꯉꯥꯛꯁꯤꯟꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯁꯣꯐꯥ ꯈꯥꯗ ꯆꯪꯂꯛꯇꯨꯅ ꯃꯊꯟꯇ ꯎꯡꯗꯨꯅ ꯐꯝꯂꯛꯏ. ꯃꯄꯤꯗꯨꯁꯨ ꯑꯃꯨꯛ ꯇꯥꯔꯛꯂꯤ. ꯅꯦꯅꯦ ꯏꯁꯥꯅ, ꯀꯥꯏꯗꯅꯣ ꯏꯁꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ? ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯀꯣ ꯀꯩꯗꯧꯔꯒꯦ? ꯅꯪꯇ ꯁꯣꯟꯇꯅ ꯋꯥꯁꯦ ꯑꯅꯥꯕ ꯑꯣꯟꯒꯗꯧꯔꯦꯅꯦ. ꯏꯁꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯨ ꯎꯔꯛꯇꯕ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯑꯦ. ꯃꯐꯝ ꯀꯩꯗꯅꯣ ꯏꯁꯥꯅ ꯂꯩꯔꯤꯕꯁꯤꯕꯨ? ꯇꯥꯟꯖꯥꯗꯨꯗ ꯆꯟꯗ꯭ꯔꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯆꯪꯂꯛꯏ. ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯤꯅ ꯎꯡꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ. ꯃꯄꯥꯜꯗ ꯌꯥꯡꯀꯣꯛꯀ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯍꯧꯏ. ꯁꯤꯗ ꯑꯃꯨꯛ ꯎꯡꯂꯝꯃꯤꯁꯤꯅ ꯀꯩꯗꯧꯔꯒꯦ? ꯆꯟꯗ꯭ꯔꯒꯤ ꯋꯥꯁꯤꯗ ꯄ꯭ꯔꯦꯃꯤꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ. ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ, ꯍꯩꯃꯥ, ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ. ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯊꯧꯖꯥꯜꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ? ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄꯅꯤꯅꯦ. ꯄ꯭ꯔꯦꯃꯤ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ. ꯇꯨꯝꯍꯧꯕꯅꯤ ꯃꯆꯦꯒꯤ ꯀꯥꯗ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯇꯨꯝꯁꯤꯜꯂꯤꯕꯗꯨꯕꯨ ꯍꯧꯗꯣꯛꯄꯤꯌꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯍꯧꯗꯣꯛꯑꯁꯨ ꯌꯥꯗꯦꯗ. ꯉꯁꯥꯏꯁꯨ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ. ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯗ ꯕꯕꯥ.
ꯆꯟꯗ꯭ꯔ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯅꯥꯀꯜꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯈꯨꯔꯨꯗꯨꯗ ꯃꯈꯨꯠꯇꯨ ꯊꯝꯂꯒ ꯅꯨꯡꯁꯥ ꯁꯣꯔꯃꯨꯛ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯤꯔꯨꯗꯣꯏꯁꯤꯕꯣ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯃ ꯂꯣꯏꯅ ꯑꯩꯁꯨ ꯍꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕꯁꯤꯅꯤ ꯄ꯭ꯔꯦꯃꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯔꯥꯠ ꯆꯦꯅ ꯇꯔꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯅꯠꯇ꯭ꯔꯒ ꯏꯆꯥꯗꯣ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯃꯥꯇꯣꯟꯗꯨꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯌꯨꯝꯗꯨꯗ ꯊꯝꯈ꯭ꯔꯕ ꯁꯥꯠꯂ ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯛꯏ ꯑꯃꯨꯛꯇ ꯆꯠꯂꯒ ꯍꯪꯉꯨꯁꯤꯔꯥ ꯆꯟꯗ꯭ꯔꯁꯨ ꯃꯨꯟꯅ ꯇꯥꯔ ꯃꯇꯨꯡ ꯍꯥꯏꯔꯛꯏ ꯆꯠꯂꯒ ꯑꯣꯏꯔꯕꯁꯨ ꯌꯦꯡꯉꯨꯔꯁꯤ ꯅꯪꯁꯨ ꯃꯪꯗꯅ ꯂꯩꯔꯅꯨ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯀꯣ ꯍꯣꯏ ꯑꯃꯔꯣꯝꯗ ꯁꯥꯌꯣꯟꯕꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯣꯐꯤꯁꯇꯒꯤ ꯊꯣꯔꯛꯂꯦ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯅꯥꯛꯇꯨꯗ ꯂꯦꯞꯂꯒ ꯊꯥꯖꯗꯨ ꯄꯥꯛꯄꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄꯤꯁꯨꯝ ꯈꯪꯁꯨꯛ ꯁꯨꯛꯅ ꯆꯠꯂꯤꯕꯗꯨ ꯂꯦꯞꯀꯛ ꯇꯧꯏ ꯊꯥꯖꯁꯨ ꯁꯥꯌꯣꯟꯕ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯄꯥꯁꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯩꯅ ꯉꯥꯏꯔꯝꯃꯤꯅꯤ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯑꯩꯒ ꯁꯥꯌꯣꯟꯕ ꯈꯨꯝꯗꯕꯤ ꯊꯩꯗꯨꯅ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯊꯥꯖꯁꯨ ꯈꯖꯤꯛ ꯁꯨꯛꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯄ꯭ꯔꯞ ꯏꯟꯅꯔꯛꯏ ꯄꯥꯛꯄ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯁꯥꯔ ꯋꯥꯗꯨꯗ ꯊꯥꯖꯅ ꯐꯠ ꯍꯥꯏꯔꯛꯏ ꯁꯥꯌꯣꯟꯕ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤ ꯃꯑꯣꯡꯁꯦ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯁꯥꯌꯣꯟꯕ ꯃꯃꯤꯠꯇꯨ ꯁꯥꯎꯅ ꯊꯥꯖꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯤ ꯈꯟꯈꯠꯇꯕꯤ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯁꯤꯟꯖꯕ ꯂꯨꯍꯣꯡꯕꯅꯤ ꯑꯩꯗꯤ ꯌꯥꯎꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯣꯟꯅ ꯏꯀꯥꯏ ꯐꯤꯔꯞ ꯈꯨꯝꯗ꯭ꯔꯤꯉꯩ ꯅꯁꯥꯅ ꯈꯪꯅ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯆꯧ ꯃꯁꯤ ꯑꯩꯒꯤ ꯋꯥꯔꯅꯤꯡꯅꯤ ꯑꯗꯨꯒ ꯅꯪꯅ ꯉꯝꯗꯨꯅ ꯑꯩꯉꯣꯟꯗ ꯂꯩꯔꯛꯂꯕꯁꯨ ꯃꯄꯣꯛꯁꯤꯃꯒꯤ ꯅꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯝꯇ ꯄꯤꯒꯗꯕ ꯂꯩꯇꯦ ꯍꯦꯟꯅ ꯋꯥꯖꯈꯤꯗꯅꯤ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯊꯥꯖ ꯁꯥꯌꯣꯟꯕꯅ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯗ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯃꯁꯥꯗ ꯐꯥꯎꯗꯕꯒꯨꯝ ꯑꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯃꯤꯍꯥꯠꯀꯦ ꯇꯧꯔꯝꯕ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ ꯑꯩꯁꯨ ꯅꯉꯣꯟꯗ ꯌꯥꯝ ꯂꯩꯖꯅꯤꯡꯕ マꯟꯕ꯭ꯔꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯈꯤꯕ꯭ꯔꯅꯦ ꯅꯄꯥꯗꯨꯅ ꯂꯥꯛꯑꯒ ꯍꯥꯏꯖ ꯅꯣꯟꯖꯕ ꯇꯧꯕꯗꯨꯗ ꯌꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯅ ꯋꯥ ꯆꯥꯎꯅꯒ ꯉꯥꯡꯉꯗꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯒꯦ ꯍꯥꯏꯔꯁꯨ ꯅꯣꯏꯒꯤ ꯅꯄꯥꯗꯨꯗ ꯑꯣꯏꯅ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯈꯪꯉꯕ ꯁꯥꯌꯣꯟꯕ ꯍꯟꯗꯛꯇꯤ ꯈꯪꯍꯧꯗꯦ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯍꯟꯗ꯭ꯔꯦ ꯊꯥꯖꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛ ꯑꯆꯧꯕꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯑꯃꯨꯛꯇꯪ ꯊꯥꯖꯤꯟꯈꯤꯕꯗꯣ ꯊꯥꯖꯁꯨ ꯈꯨꯠꯆꯥꯎꯗꯨꯅ ꯃꯃꯥꯏ ꯑꯊꯣꯠꯄꯗꯨ ꯊꯥꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯇꯨꯅ ꯃꯃꯥꯏꯗꯨꯗ ꯄꯥꯏꯁꯤꯜꯂꯒ ꯂꯩ ꯁꯥꯌꯣꯟꯕ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯕ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯃꯌꯥ ꯆꯤꯛꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯨꯝꯕꯤ ꯑꯍꯜ ꯂꯃꯟꯗ ꯀꯔꯤ ꯕꯦꯕꯥꯔ ꯎꯠꯀꯅꯤ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕꯤ ꯅꯨꯄꯤꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦ ꯈꯪꯉꯕ ꯃꯤꯒꯥꯠꯄ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯥꯗꯣ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯁꯦ ꯍꯥꯏꯔꯒ ꯊꯕꯥꯛꯇ ꯈꯨꯠꯇꯨꯅ ꯊꯥꯖꯤꯟꯖꯔꯒ ꯍꯥꯏꯔꯛꯏ ꯃꯁꯤ ꯃꯄꯨꯗꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯈꯪꯉꯤꯗꯅ ꯃꯤꯍꯥꯠꯄꯤ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯕꯦꯕꯥꯔꯗꯣ ꯅꯪꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯇꯝꯖꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯁꯛ ꯈꯔ ꯐꯖꯔꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯣ ꯑꯩꯅ ꯅꯋꯥꯁꯨ ꯂꯧꯕꯤꯗꯦ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯅꯪꯒꯁꯨ ꯍꯥꯟꯅ ꯂꯣꯏꯅꯔꯝꯂꯣꯏꯗꯕꯅꯤ ꯏꯁꯥꯗ ꯔꯤꯒ꯭ꯔꯦꯠ ꯆꯥꯕ ꯍꯥꯏꯗꯣ ꯍꯧꯖꯤꯛꯇ ꯑꯣꯏꯔꯦ ꯆꯠꯂꯣ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯨꯗ ꯍꯥꯏꯔꯨꯁꯣ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦ ꯍꯥꯏꯅ ꯆꯠꯂꯣ ꯇꯝꯃꯨꯆꯣ ꯄꯥꯛꯄꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤ ꯈꯥꯝꯗꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗ ꯁꯥꯌꯣꯟꯕ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯂꯥꯛꯂꯒ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯒ ꯐꯝꯈ꯭ꯔꯦ ꯄꯥꯛꯄꯁꯨ ꯊꯥꯖꯗ ꯐꯂꯞ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯥꯖ ꯁꯥꯎꯕꯒꯤ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯒꯥꯔꯤꯗꯨꯗ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯃꯁꯝ ꯃꯅꯥꯗꯣ ꯁꯦꯝꯖꯤꯜꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯑꯩꯅ ꯅꯪꯒ ꯂꯨꯍꯣꯡꯗ꯭ꯔꯕꯁꯨ ꯅꯪꯁꯨ ꯃꯥꯒ ꯊꯨꯡꯅꯗ꯭ꯔꯦꯗꯅ ꯊꯥꯖ ꯑꯩꯉꯣꯟꯗ ꯁꯤꯡꯅꯒꯦ ꯈꯜꯂꯛꯂꯕꯗꯤ ꯑꯗꯨꯝ ꯋꯥꯖꯕ ꯇꯥꯕꯅꯤ
ꯍꯥꯏꯔꯝꯂꯒ ꯊꯥꯖꯁꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯥꯌꯣꯟꯕ ꯌꯨꯝꯗꯒ ꯆꯪꯗꯦ꯫ ꯃꯐꯝ ꯑꯃꯗꯒꯤ ꯌꯨ ꯕꯣꯇꯜ ꯈꯔ ꯂꯩꯔꯨꯔꯒ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃ ꯅꯨꯄꯤꯗꯨꯒ ꯃꯥꯒꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯈꯤꯕ, ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯁꯩꯍꯧ ꯑꯣꯏꯈꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯊꯟꯇ ꯆꯪꯂꯛꯄꯅꯤ꯫ ꯄꯥꯛꯄꯗꯤ ꯒꯥꯔꯤꯗ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯍꯧꯏ꯫ ꯃꯥꯅ ꯆꯪꯂꯛꯀꯅꯣ ꯍꯥꯏꯗꯨꯅ ꯊꯤꯡꯕꯒꯤꯅꯤ꯫ ꯃꯅꯨꯡꯗ ꯃꯊꯟꯇ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯉꯁꯤꯗꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯐꯝꯂꯛꯂꯦ꯫ ꯂꯤꯠꯂꯤꯕ ꯀꯣꯠꯇꯨ ꯂꯧꯊꯣꯛꯂꯒ ꯅꯥꯀꯜꯗ ꯊꯝꯃꯤ, ꯑꯗꯨꯒ ꯇꯥꯏꯗꯨ ꯈꯖꯤꯛ ꯆꯤꯡꯗꯨꯅ ꯀꯨꯝꯍꯜꯂꯤ꯫ ꯃꯤꯗꯤ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯃꯐꯝꯗꯨ, ꯃꯊꯟꯇ ꯂꯩꯕꯅꯤ꯫ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠꯇꯨꯁꯨ ꯃꯤꯀꯨꯞꯇꯨꯗ ꯃꯥꯏꯀꯩ ꯈꯪꯗꯅ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯁꯥꯌꯣꯟꯕ ꯌꯨ ꯕꯣꯇꯜ ꯑꯃ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯈꯔ ꯌꯥꯅꯨꯡꯗꯨꯗ ꯍꯩꯖꯤꯜꯂꯤ꯫ ꯊꯥꯡꯀꯠ ꯊꯥꯡꯀꯠꯇꯅ ꯊꯛꯂꯤ, ꯏꯁꯤꯡ ꯊꯛꯄꯗꯧꯅ꯫ ꯇꯁꯦꯡꯅ ꯌꯨꯗ ꯂꯥꯏꯆꯨꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯕꯅꯤ ꯅꯨꯄꯥꯁꯤ꯫ ꯅꯤꯁꯥ ꯈꯔ ꯄꯥꯜꯂꯛꯄ ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯏꯉꯥꯡ ꯉꯥꯡꯅ ꯄꯥꯡꯂꯒ ꯃꯊꯟꯇ ꯑꯉꯥꯎꯕꯒꯨꯝ ꯅꯣꯛꯂꯛꯏ꯫ ꯅꯣꯛꯅꯤꯡꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯅꯠꯇꯦ, ꯄꯦꯟꯗꯕ ꯍꯦꯟꯃꯟꯕꯒꯤ ꯅꯣꯛꯂꯛꯄ ꯃꯤꯅꯣꯛ ꯑꯃꯈꯛꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯗꯦ꯫ ꯉꯁꯤꯅ ꯀꯅꯥꯒ ꯂꯥꯞꯅꯕ, ꯉꯔꯥꯡꯅ ꯀꯅꯥꯒ ꯀꯥꯏꯅꯕ, ꯍꯌꯦꯡꯅ ꯀꯅꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ꯫ ꯅꯪꯁꯤꯕꯨ ꯀꯌꯥ ꯐꯠꯇ꯭ꯔꯕ ꯖꯥꯠꯅꯣ ꯅꯨꯄꯥ? ꯅꯪꯅ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯁꯤꯕꯣ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯅꯊꯟꯇ ꯅꯣꯛꯅꯤꯡꯕ ꯐꯥꯎꯖꯗ꯭ꯔꯣ? ꯐꯥꯎꯗ꯭ꯔꯅꯦ? ꯃꯊꯟꯇ ꯄꯪꯍꯥꯏꯗ ꯍꯥꯏꯖꯔꯤ꯫ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠ ꯃꯥꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯄꯥꯎ ꯑꯃ ꯄꯨꯔꯛꯄꯒꯨꯝ ꯅꯨꯄꯥꯁꯤꯒꯤ ꯃꯁꯥꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯩꯔꯛꯏ꯫ ꯁꯥꯔ, ꯀꯩꯒꯤꯅꯣ ꯅꯁꯥꯅ ꯅꯁꯥ ꯋꯥꯅꯕ ꯁꯤꯜꯂꯤꯕ? ꯁꯥꯌꯣꯟꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯏꯔꯥ ꯊꯥꯡꯂꯛꯂꯤ꯫ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯌꯦꯡꯗꯨꯅ ꯍꯟꯗꯛꯇꯤ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯖꯁꯅꯨ, ꯏꯊꯟꯇ ꯋꯥꯖꯕꯅꯤ꯫ ꯅꯪꯉꯣꯟꯗꯁꯨ ꯑꯩꯅ ꯋꯥꯕꯁꯤꯗ ꯆꯩꯅꯥ ꯐꯥꯎꯕ꯭ꯔꯅꯦ? ꯐꯥꯎꯔꯝꯂꯣꯏꯗ, ꯑꯩ ꯏꯊꯟꯇ ꯁꯨꯝ ꯋꯥꯖꯕꯅꯤ꯫ ꯁꯥꯔꯅ ꯋꯥꯕ ꯑꯩꯅ ꯌꯦꯡꯕ ꯉꯝꯂꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯁꯥꯔꯅ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯑꯣꯏꯗꯕꯅꯤ, ꯅꯝꯊꯥꯛꯅꯤ ꯄꯨꯝꯅꯃꯛ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯤ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯆꯠꯈ꯭ꯔꯣ꯫ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯑꯣꯏꯗ ꯄꯥꯗꯕ ꯆꯤꯔꯨꯜ ꯑꯃꯃꯨꯛ ꯇꯧꯔꯛꯂꯒꯅꯣ꯫ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯍꯨꯝꯈ꯭ꯔꯦ, ꯄꯨꯈ꯭ꯔꯦ ꯃꯥꯂꯪ ꯃꯥꯅ ꯑꯃꯨꯛ꯫ ꯁꯥꯌꯣꯟꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯅꯥꯀꯜꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗꯨꯗꯤ ꯍꯥꯟꯅꯒꯨꯝ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯏꯆꯤꯛ ꯆꯤꯛꯅ꯫ ꯁꯥꯌꯣꯟꯕ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯥꯟꯖꯩ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯁꯣꯜꯂꯛꯏ꯫ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯉꯥꯏꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯉꯥꯏꯒꯅꯤꯌꯦ꯫ ꯑꯩ ꯉꯥꯏꯒꯅꯤ꯫